ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯖꯧ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯃꯦꯂꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯕꯗꯨꯗ ꯃꯀꯣꯛꯇꯣ ꯃꯦꯂꯩꯒꯤ ꯋꯥꯈꯜꯗ ꯇꯔꯪ ꯑꯃꯗ ꯂꯩ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯃꯦꯁꯦꯖꯇꯣ ꯏꯔꯒ ꯊꯥꯈꯤꯕꯅꯤ꯫ ꯃꯦꯁꯦꯖꯇꯣ ꯂꯥꯏꯖꯅ ꯍꯦꯛ ꯄꯥꯈꯤꯕꯒ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯃꯦꯁꯦꯖꯇꯣ ꯌꯥꯝ ꯊꯨꯅ ꯗꯤꯂꯤꯠ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯦꯟꯖꯦꯜꯗꯣ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯥꯍꯦꯟꯕ ꯅꯪ ꯑꯝꯇ ꯊꯣꯔꯛꯈꯣ꯫ ꯑꯍꯦꯟꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯍꯦꯟꯕꯗ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯑꯍꯦꯟꯕꯗꯣ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁ ꯑꯩ ꯆꯣꯞꯄꯦꯗꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯦꯟꯖꯦꯜꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯗꯥꯍꯦꯟꯕꯥꯎ ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ, ꯅꯃꯥꯏꯗꯨ ꯂꯨꯞꯊꯕꯅ ꯀꯥꯟꯅꯔꯣꯏ, ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ꯫ ꯂꯩꯁꯦꯝꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯦꯟꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯟꯕ ꯅꯪꯕꯨ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯖꯨꯠ ꯆꯥꯗꯕ ꯁꯥꯖꯠ ꯆꯠꯂꯨꯔꯒꯦ? ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯅꯪ ꯀꯧꯊꯣꯛꯏꯁꯤꯕꯣ? ꯔꯟꯕꯤꯔꯁꯨ ꯂꯩꯁꯦꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯦꯟꯕ ꯊꯣꯛꯎꯅꯦ ꯅꯪꯕꯣ, ꯃꯤꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ? ꯂꯩꯁꯥꯕꯤꯅ ꯀꯧꯔꯒ ꯇꯨꯃꯤꯟꯅꯒ ꯂꯩꯊꯣꯛꯏꯅꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯍꯦꯟꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ꯫ ꯑꯦꯟꯖꯦꯜꯁꯨ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯑꯍꯦꯟꯕꯁꯨ ꯑꯦꯟꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯀꯤꯕꯨ ꯀꯤꯖꯔꯦꯗ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯑꯦꯟꯖꯦꯜꯗꯨ ꯈꯨꯝꯅꯤ, ꯒꯝ ꯒꯝ ꯁꯨꯝ ꯆꯠꯂꯤ꯫ ꯑꯅꯤꯗꯣ ꯌꯨꯝꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯦꯟꯖꯦꯜꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯗꯥꯍꯦꯟꯕꯅ ꯈꯜꯂꯤꯁꯦ? ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯍꯦꯟꯕꯒꯤ ꯋꯥꯗ ꯇꯥꯕꯗ ꯑꯦꯟꯖꯦꯜꯗꯣ ꯍꯥꯟꯅ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ ꯑꯍꯦꯟꯕꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏ꯫ ꯀꯔꯤ ꯈꯪꯗꯕ? ꯅꯪꯒꯤ CID ꯑꯣꯏꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯊꯝꯈꯤꯕ, ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯨ ꯅꯪꯅ ꯍꯥꯏꯅꯕ ꯇꯟꯖꯥ ꯑꯃꯐꯥꯎ ꯄꯤꯕꯤꯗꯕ, ꯅꯪꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯨ ꯀꯥꯎꯁꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯟꯕ ꯅꯪꯗꯗꯤ ꯍꯥꯠꯂꯒꯦꯗꯍꯦ꯫ ꯑꯍꯦꯟꯕꯒꯤ ꯃꯁꯝꯗꯣ ꯄꯥꯏꯔꯒ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯍꯦꯟꯕꯁꯨ ꯑꯦꯟꯖꯦꯜꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯍꯥꯏ ꯑꯁꯤ ꯑꯝꯇ ꯊꯥꯗꯣꯛꯁꯤ, ꯉꯥꯏꯈꯣ ꯃꯤ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯃꯤ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤꯅꯦ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤꯔꯣ? ꯑꯦꯟꯖꯦꯜ ꯁꯤꯃꯤ ꯊꯥꯗꯣꯛꯎ ꯃꯤ꯫ ꯑꯦꯟꯖꯦꯜꯗꯣ ꯈꯪꯇꯥ ꯊꯥꯗꯣꯛꯏ꯫ ꯑꯍꯦꯟꯕꯗꯣ ꯅꯣꯛꯈꯤ ꯃꯁꯝꯗꯣ ꯀꯣꯊꯔꯒ ꯑꯁ ꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯤꯡꯆꯥꯕꯤꯅꯤꯅꯦ, ꯃꯇꯥꯡ ꯃꯇꯝꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯍꯦꯟꯕꯗꯣ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯅꯣꯛꯃꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯕ꯭ꯂꯣꯛꯇꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯡꯉꯨ, ꯑꯗꯨꯒ ꯍꯥꯏꯒꯦ꯫ ꯑꯍꯦꯟꯕꯁꯨ ꯑꯦꯟꯖꯦꯜꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯍꯥꯡꯂꯒ ꯑꯦꯟꯖꯦꯜꯗ ꯎꯠꯂꯤ꯫ ꯇꯨ ꯌꯦꯡꯉꯨ ꯍꯥꯡꯂꯕꯅꯤ, ꯁꯠ ꯍꯥꯏꯔꯛꯑꯣ, ꯉꯁꯤ ꯆꯥꯛ ꯆꯥꯕ ꯅꯪꯍꯧꯔꯣꯏ꯫ ꯑꯦꯟꯖꯦꯜꯁꯨ ꯑꯍꯦꯟꯕꯒꯤ ꯐꯣꯟꯗꯣ ꯌꯦꯡꯂꯒ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯗꯥꯍꯦꯟꯕ ꯌꯥꯗꯤ ꯌꯥꯅꯤꯀꯣ? ꯌꯥꯅꯤ ꯍꯥꯏꯕꯅꯤ, ꯍꯥꯏꯔꯛꯑꯣ꯫ ꯑꯦꯟꯖꯦꯜꯗꯣ ꯏꯀꯥꯏꯕꯒ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯍꯦꯟꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯣ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯃꯇꯥꯕꯨ꯫ ꯗꯥꯍꯦꯟꯕ, ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯆꯥꯛꯁꯨ ꯆꯥꯗꯦ, ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯗꯥꯍꯦꯟꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏ, ꯀꯞꯁꯨ ꯀꯞꯅꯤꯡ꯫ ꯑꯍꯦꯟꯕꯗꯣ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯦꯟꯖꯦꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯃꯌꯥꯒ ꯀꯥꯔꯒ ꯑꯦꯟꯖꯦꯜ, ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦꯁꯨ ꯍꯥꯏꯕꯤꯒꯅꯨ, ꯇꯧ ꯉꯝꯕꯤꯅꯦꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯊꯃꯣꯏꯗ ꯀꯅꯥ ꯈꯪꯗ ꯂꯣꯠꯇꯨꯅ ꯊꯝꯕꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯁꯦ ꯉꯁꯤꯗꯤ ꯍꯥꯏꯖꯔꯒꯦ꯫ ꯗꯥꯍꯦꯟꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯗꯥꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯒ ꯀꯣꯛꯆꯔꯦ ꯈꯟꯅ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯁꯤꯗ ꯗꯥꯍꯦꯟꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯍꯦꯟꯕꯗꯨ ꯅꯨꯄꯤꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯜꯁꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯍꯦꯟꯕꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯑꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯑꯍꯦꯟꯕꯗ ꯌꯦꯡꯗꯕꯤ ꯗꯥꯍꯦꯟꯕ, ꯋꯥ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯕ꯭ꯔꯥ? ꯑꯍꯦꯟꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯑꯩꯒꯤ ꯈꯪꯅꯕꯁꯨ ꯂꯩꯖꯗꯦꯗ,
ꯑꯩꯗꯤ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯛꯇ꯭ꯔꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯦꯟꯖꯦꯜ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯒꯅꯤ ꯑꯦꯟꯖꯦꯜ ꯃꯃꯥꯏꯗꯣ ꯑꯍꯦꯟꯕꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯈꯠꯂꯤ ꯈꯠꯂꯤ ꯍꯩꯃꯥ ꯌꯥꯝ ꯍꯔꯥꯎꯋꯦꯗ ꯑꯍꯦꯟꯕ ꯅꯪ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯑꯍꯦꯟꯕꯗꯣ ꯏꯀꯥꯏꯔꯤ ꯃꯥꯜꯂꯤ ꯃꯀꯣꯛꯇꯣ ꯅꯣꯟꯊꯔꯒ ꯑꯗꯨꯕꯨ ꯐꯥꯒꯤ ꯌꯥꯝ ꯋꯥꯔꯣ ꯑꯣꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦ ꯍꯣꯏꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯍꯦꯟꯕꯒꯤ ꯈꯨꯗꯥꯡꯗꯣ ꯑꯦꯟꯖꯦꯜꯅ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯑꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯒꯤ ꯐꯝꯅꯔꯤ ꯄꯨꯟꯁꯤꯕꯗꯣ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯗꯦ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯕꯗ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯃꯥꯒꯤ ꯇꯨꯡꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯂꯥꯏꯖꯅ ꯆꯥꯛ ꯆꯥꯔꯤꯗꯨꯗ ꯁꯨꯝ ꯌꯦꯡꯉꯤ ꯂꯥꯏꯖꯁꯨ ꯃꯥꯏꯊꯣꯡꯗꯣ ꯏꯃꯪ ꯃꯛꯁꯜꯂꯤ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ ꯄꯨꯟꯁꯤꯕꯅ ꯃꯃꯥꯏ ꯂꯩꯔꯒ ꯌꯦꯡꯕꯗꯨꯗ ꯑꯍꯦꯟꯕꯁꯨ ꯀꯅꯥꯗꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯅ ꯌꯦꯡꯂꯤꯕꯗꯣ ꯂꯥꯏꯖ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯉꯛꯂꯤ ꯇꯦꯛꯀꯗꯕ ꯃꯤ ꯌꯥꯝ ꯌꯥꯎꯅꯔꯦꯀꯣ ꯗꯥꯔꯟꯕꯤꯔ ꯀꯩꯅꯣꯝꯅꯤꯀꯣ ꯅꯣꯏꯅ ꯑꯌꯥꯝꯕꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯤꯀꯣ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯄꯨꯟꯁꯤꯕꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯂꯥꯏꯖꯗ ꯌꯦꯡꯂꯤꯕꯗꯨ ꯂꯦꯞꯇꯦ ꯍꯟꯗꯛꯇꯤ ꯇꯥꯟ ꯆꯥꯅꯒꯨꯝ ꯂꯥꯏꯖꯁꯨ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯤ ꯄꯨꯟꯁꯤꯕꯅ ꯃꯉꯣꯜꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕ ꯍꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯔꯗꯨꯅ ꯄꯨꯟꯁꯤꯕꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯖꯗꯣ ꯀꯥꯗ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯨം ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯇꯕꯤ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯍꯧꯔꯣ ꯍꯥꯏꯕꯗꯨꯒꯤ ꯂꯩꯍꯧꯗꯣꯏꯖꯥꯠꯂ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯍꯜꯂꯛꯀꯗꯕ ꯀꯥꯁꯤ ꯏꯍꯥꯡ ꯍꯥꯡꯏ ꯏꯆꯟꯗ ꯐꯣꯟꯕꯨ ꯇꯧꯒꯦꯅꯤ ꯄꯨꯟꯁꯤꯕꯗꯣ ꯑꯟꯖꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯗꯥꯆꯥꯎ ꯀꯩꯗꯧꯔꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯜꯂꯛꯀꯗꯕ ꯀꯩꯒꯤꯅꯣ ꯈꯔ ꯋꯥꯠꯂꯤ ꯐꯣꯇꯣꯁꯨ ꯇꯧꯅꯕ꯭ꯔꯣ ꯅꯠꯇꯦꯗ ꯀꯗꯥꯏꯗꯒꯤ ꯐꯣꯇꯣꯁꯨꯠꯅꯣ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯔꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯛꯂꯤꯕ ꯅꯪ ꯍꯥꯏꯗꯣꯛꯑꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤ ꯅꯪ ꯌꯥꯎꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯗꯣ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯗꯤ ꯀꯛꯈ꯭ꯔꯦꯅꯦꯁꯦ ꯍꯪꯒꯦ ꯈꯟꯕ ꯋꯥꯗꯤ ꯍꯪꯍꯧꯗ꯭ꯔꯤꯕ ꯅꯣꯏꯒꯤ ꯅꯅꯝꯃ ꯂꯝꯄ꯭ꯔꯥꯏꯗꯨꯅ ꯌꯥꯗꯕꯩꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯗꯣ ꯑꯩꯁꯦ ꯅꯣꯏ ꯀꯔꯤ ꯈꯪꯗꯅ ꯑꯁ ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯁꯥꯁꯦ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯔꯤꯁꯤꯅꯦ ꯐꯤꯔꯣꯜꯒ ꯍꯣꯡꯂꯣꯏꯗ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯄꯨꯟꯁꯤꯕꯁꯨ ꯁꯣꯐꯥꯗꯨꯗ ꯁꯥꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ ꯊꯕꯥꯗꯨ ꯆꯪꯁꯤꯜꯂꯛꯏ ꯅꯥꯎꯕꯤꯌꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯂꯥꯏꯖꯗꯨ ꯀꯞꯂꯤ ꯏꯃꯥ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨꯗꯤ ꯃꯍꯧꯁꯥꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯏꯃꯥ ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞ ꯇꯥꯔꯛꯏ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯒ ꯂꯝꯖꯤꯡꯕꯒ ꯐꯣꯟ ꯋꯥꯔꯤ ꯂꯣꯟꯅ ꯁꯥꯟꯅꯕ ꯂꯝꯖꯤꯡꯕꯅ ꯆꯥꯛꯅꯕ ꯋꯥ ꯍꯥꯏꯔꯒ ꯂꯝꯖꯤꯡꯕꯅ ꯁꯥꯎꯔꯒ ꯃꯥꯅ ꯁꯣꯝꯗ ꯈꯤꯈꯤ ꯅꯣꯛꯈꯤꯕ ꯂꯝꯖꯤꯡꯕꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯍꯤꯛ ꯀꯞꯄꯤ ꯗꯗꯥ ꯅꯪꯕꯨ ꯑꯩꯅ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕꯤꯔꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯏ ꯗꯗꯥ ꯀꯥꯎꯊꯣꯛꯂꯒꯦ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯗꯗꯥ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯕꯤꯌꯨ ꯗꯗꯥꯒꯤ ꯏꯅꯝꯃꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯤꯌꯨꯀꯣ ꯂꯥꯏꯖꯁꯨ ꯍꯤꯛ ꯀꯞꯄꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ
Naubi kaigino kapidi kapkanusi ningolna mapamda kapa phati Laijisu mamana lana laukidra khanbagi tarakliba mapidu phatpatai thui Ima usise lekwa yadabra Yadiye Adudi thaba bagi lapudadi ahin lekpa yagadra Thabado laizagi manakta phamtharaga laizagi makoktuda tamna nathabi Tha bhabagi di yarui ningol chakko balakpado ina lek kaigino nangna yumda likning lipspo moina ijabu thina tawbro nangbu yumda leiba yam nungai dabrane isana nungai dradi imada hai musingan nupaduna isabu thina tawbro nungai dadana siluna tawbi ima hoi baba hoina su yam nuna tawbi aina su yumda leini bugini Thabasu nokfet tawraga pachada pakta pibiri Imagi bema nang gyan tawko hujiktine wakhal langphang khanba yade napuroibagi marum tupna leigadabani napuroibani yanaba chat nangna ngamdaba yade haibagi wakhaldudine migi mayumduda tawru imungdugidi nangna mau ahani nanemnakugi siba phajana tawgadabani pumnama nangi nathakta tagadoribani nangna ngamnoi haiduna mai leiraga jelakpasi yar nang pabungi miyun nang khangliduni nangi nungai taba leirabasu nanemnaku kane tano aina harise gyan darabra laizado wayuina haibadi ngamjade hoi haibago mangaktu nomlaga peri peri mamada kolaga kablei ima nachabu thongna hapiyuko nachana khangkanbi pabungna haibi inbi machama oige ko ima asumna thabana themlaga laizo isu yumda halakli laizo ngasidi masado ituk tuk thei kagi thongdo tamna hangdoklaga changli Laizana thong hangdokpa makolda dabada punsibado mit khangching singlei fu hawalaga laizala praina kada prabab changli laizasu dressing table mamangdo da phamlaga likhujido dokthoklaga lermi punsibado changko makol dabada laizado mamai fatli thori pungani ahum mukki mamangda yumda hankiba punsibado firol fau hongdoktana leirambadada laizasu ingangai adubu mahausago wa herudi punsibana karigi hale ibano hairakadra pakhali mamaido nonthaduna leikre punsibasu laizagi maithongda tariba mamido khangi lali lali hari firolse hongdoklaga thambam khangdabagi hongdoktabani nan kaiga manadaba laizagi matawduda punsibasu wakhaldasu khali masa nungaidroza Laizasu makutuna lamba phangwai phangdaboi likto lokthoknabu khonari punsibasu apinga phaigum ngasai mana season kibududa mana lokthokadaboi khanduna yam thuna jangsilaga laizagi tungda satlepaga laizana lokthokki honariba makutto salokthokga mana oina lokthoknabu khonari Laizasu punsibana pairakpaduda khangpre khangi yumdagi wakhal dungaitana leibaga khangsaw sawningkiduna punsibagi makutto fatkan thori phukawolaga yam sauna mamit kado khani yenglaga hari nangi nakutuna aingonda solakano haibani warasuwana thamasidi khaminarasi tha phabagi chapduda aile hawrki warubin nangi kutuna aigi sada sokpagi nangi kari haklegi ain ayaba pikhiba leibra kaigino nangna sakam ikaiba khangdrisi punsibaso wam taide nampu tanari Laizagi lingzumani do pairaga mamaidu satlei magi likto namdana lakthokna bukhonari Laizu samakut ani janglaga punsibagi kuttuda khujana kana siktali punsibasu hanba leiti ngamnaba lakthokna bukhonari tanjaduda punsibagi pocket da yawriba phone do khingli punsibasu koji do lakthoga likto dressing table matakta thamlaga khinglaiba phone do lakthoga paikhali Hello Idao Asum dairi bunga do daraga punsibado wari sanaribado laizagi mamangdani haiba kaktokpu makai yam pakhana tahata hairaklami Mile kidorgi ha kidorgi taw mile kidoru hebno Laizasu sanana ningdo lakthoklaga leirambado punsibana melei banbaduda jablebi
ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅ ꯇꯥꯏ꯫ ꯑꯩ ꯊꯥꯖꯔꯤꯗꯣ ꯃꯦꯂꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯩꯁꯦꯝꯕꯅ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯐꯣꯇꯣ ꯊꯥꯔꯛꯀꯦ꯫ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ ꯂꯩ, ꯐꯣꯟ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯁꯨ ꯊꯛꯊꯛ ꯅꯤꯛꯏ꯫ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯂꯥꯏꯖꯁꯨ ꯃꯤꯡꯁꯦꯜꯗ ꯎꯔꯤ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯑꯩꯕꯨ ꯍꯪꯁꯤꯔꯥꯅꯦ? ꯍꯪꯂꯣꯏꯗ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯈꯤꯁꯅꯨ꯫ ꯑꯩꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯒꯤ ꯏꯊꯧ ꯂꯩꯇꯦ꯫ ꯂꯥꯏꯖꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯎꯄꯨꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯁꯅꯥ ꯂꯤꯛꯀꯣꯟꯗꯣ ꯊꯝꯖꯤꯜꯂꯒ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯏꯔꯤ꯫ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯄꯨꯟꯁꯤꯕꯗꯣ ꯃꯪꯂꯒ ꯂꯩꯔꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯅꯥꯀꯣꯡꯗ ꯊꯝꯂꯤꯕ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯑꯒ ꯂꯩꯁꯦꯝꯕ ꯀꯣꯜ ꯇꯝꯈ꯭ꯔꯕ ꯌꯦꯡꯉꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯀꯣꯜꯗꯣ ꯀꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯔꯤ꯫ ꯂꯥꯏꯖꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯄꯨꯟꯁꯤꯕꯗꯣ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯕꯒ ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯤ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯖꯞ ꯂꯦꯞꯄꯒ ꯂꯥꯏꯖꯅ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯣꯡꯊꯥꯡꯗꯣ ꯑꯃꯅꯤ ꯊꯥꯡꯖꯤꯜꯂꯒ ꯅꯪꯅ ꯑꯩ ꯄꯥꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁꯨꯝ ꯂꯩꯌꯨ꯫ ꯅꯪꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯆꯠꯈꯤꯕꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯍꯧꯔꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯄꯥꯟꯅꯗꯣꯏꯕ? ꯑꯗꯨꯒ ꯅꯪꯒꯤ ꯀꯨꯁꯤ ꯇꯧꯕꯗ ꯂꯥꯏꯖꯅ ꯊꯤꯡꯕꯤꯒꯗꯕ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨꯁꯨ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯃꯤꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯕꯗꯣ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯅ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯃꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯂꯩꯔꯝꯃꯨ ꯅꯪ꯫ ꯄꯨꯟꯁꯤꯕꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯆꯪꯏ꯫ ꯂꯥꯏꯖꯁꯨ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯤꯔꯣꯜ ꯇꯨꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯑꯒ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯂꯛꯏ꯫ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯎꯁꯤꯠꯇꯣꯔꯤꯕ? ꯑꯣꯏ, ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯝꯒꯗꯕꯗꯣ ꯑꯩꯅ ꯀꯟꯕꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ? ꯅꯪꯒꯤ ꯍꯥꯛꯇꯛꯀꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯑꯉꯥꯎꯕꯒꯨꯝ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ? ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯗꯅ꯫ ꯄꯨꯝꯅꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯅꯤ꯫ ꯄꯨꯝꯅꯃꯛ ꯀꯥꯏꯔꯤ꯫ ꯑꯩꯁꯨ ꯅꯪꯅ ꯀꯟꯕꯤꯔꯝꯕꯒꯤ ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯇꯔꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯦ? ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯅꯪ ꯁꯝꯗꯣ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯕꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯂꯥꯏꯖꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯤ꯫ ꯃꯥꯒꯤ ꯅꯣꯡꯃꯥꯏꯖꯟ ꯃꯆꯤꯡꯗꯣ ꯍꯧꯒꯠꯂꯤ꯫ ꯅꯔꯤ ꯂꯩꯔꯗꯤ ꯏꯜꯂꯨ ꯂꯥꯎꯅꯤ꯫ ꯅꯪꯅ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯜꯂꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯤꯗꯅ ꯃꯥꯏ ꯂꯩꯔꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ? ꯅꯪꯒꯨꯝꯕꯕꯨ ꯀꯤꯕꯤꯒꯗꯕ ꯂꯥꯏꯖ ꯅꯠꯇꯦ꯫ ꯅꯪꯁꯨ ꯅꯪ ꯇꯧꯅꯤꯡꯕ ꯇꯧ꯫ ꯑꯩꯁꯨ ꯑꯩ ꯉꯝꯅꯕ ꯂꯩꯅꯤ꯫ ꯋꯥ ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯆꯦꯟꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯈꯖꯥꯏꯗꯨꯗ ꯑꯣꯜꯂꯒ ꯑꯅꯤꯔꯛ ꯊꯥꯔꯛꯏ꯫ ꯈꯪꯕ꯭ꯔꯥ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯈꯣꯕ? ꯂꯥꯏꯖꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯃꯃꯥꯏꯗꯣ ꯐꯠ ꯍꯪꯒꯠꯂꯒ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯐꯨꯋꯣ꯫ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯄꯦꯟꯕ ꯃꯈꯩ ꯐꯨ꯫ ꯅꯪꯅ ꯑꯩꯕꯨ ꯇꯥꯜꯂꯕꯁꯨ ꯑꯩꯗꯤ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯡꯉꯨ꯫ ꯁꯤꯔꯕꯁꯨ ꯌꯨꯝꯁꯤꯗ ꯁꯤꯒꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯥꯏ ꯈꯨꯅꯕ ꯃꯥꯒꯤ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯟ ꯆꯥꯛꯄꯗꯧꯅ ꯂꯣꯏꯔꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯕꯨ ꯄꯥꯏꯔꯒ ꯈꯪꯏꯟ ꯏꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯀꯣꯛꯇꯣ ꯋꯥꯜꯗꯨꯗ ꯌꯩꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯄꯦꯜꯂꯤ꯫ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ꯫ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯑꯝꯇ ꯂꯩꯒꯦ꯫ ꯊꯥ ꯑꯃ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗ ꯂꯟꯈ꯭ꯔꯣ꯫ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅ ꯅꯪ ꯍꯜꯂꯛꯅꯨ ꯍꯥꯏꯗꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ? ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯣ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯑꯉꯥꯎꯕꯤꯒꯨꯝ ꯐꯝꯊꯔꯛꯏ꯫
ꯂꯥꯏꯕꯛꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯏꯗꯨꯁꯨ ꯇꯩꯊꯣꯛꯇꯦ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯟꯊꯔꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯋꯥꯕ ꯅꯣꯏꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯣ ꯏꯁꯣꯔ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯤꯔꯤꯕ ꯑꯩꯒꯤ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕꯤꯕ ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯆꯩꯅꯥꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ